Handakta loishin kiba parliament ki mifamda Union Home Minister na fongdokiba wafambu legitimize taunanaba Thouwong oina sem saraba wari sanabagi Thouwong-Ni haina Ministry of Home Affairs na Thaudang lawduna ngasi New Delhi da kuki amasung maitegi CSO singi mihut singa wari sanakiba adubu Coordinating Committee on Manipur Integrity Cocomi na pendaba fongdorakli Cocomi gi IPR Subcommittee gi Convener Laikhuram Jayantan na thadorakiba Cherol Amada Home Minister Amit Sahana Parliament mifamda Manipur gi irang asi maitei amasung kuki gi marakta thokpa ethnic conflict ni amadi maitai na ST listed chanbagi matangda High Court na pikiba directive tagi haurakibani haiba wafam sing adu chummi haiba takna naba sem saraba mifam amani center na kuki khulai paiba singbu season naduna chathariba proxy war amasung chin kuki narco terrorist sing na chatharakliba cross border terrorism sing na thaina naba center na hotnari irang asi hek haurakpadagi hauna atubada loisina naba asengba achumba thabak amata center na paikalaktri irang asi Thokhalliba singi matakta action lokatlu haiba yadana center na leithokli maramaduna wahan thok leiba asengba dialogue amagidamak state asigi mafam pumnamakta rule of law lehengadabani chingi saruk singda tawningbata tawriba su militant group sing laksingadabani amadi su agreement handokadabani highway sing athingba thamjinduna irang sagatlaga santi gi lambi thugaina na bahotnaba sing chapchaba para tambigadabani highway sing yauna maru oiba lambi singda miyambu safana chatpa ngamhangadabani irang asigi asengba haurakpagi maram na thairoidabani chin kuki narco terrorist network amasung tokhai taningbagi manglanda thabak tawriba sing thabak lokhat kadabani loinana su group sing gi yaka yenglaga thabak tawriba MLA sing amadi makoi gi wangang loi sing thingadabani center gi divide and rule policy lep kadabani hairaduna wakhal taraba leipak asigi citizen singna asengba achumba adu khangbigadabani loinana achumba da yumfam oiraga santi hanjilakna naba hotnabada Cocomi na taramna okani hairi